Hi everyone, welcome back to my channel Gitanjali Story Time in Manipuri. Ngasigi wari sidi call case ki wari ni. Sigi call case se chahi ni phu mari laira kanda solve tawdoini. Science na advance oirakpa adagi policing moi gi detective sing dogi relentless oiba koi heta rene hard work haidare di thongna handaba hard work adagi mokoina sigi case da di solve tawrage nameless asigi nameless oriba humans e sida di maming pirage karamaina kamai tawraga magi remains lairamino haina call case orino haibase asise moina kanna honabadagi phangidoine sigi kano se call case se amna haidi phang haidi kano tawbagi solve tawbagi bu kano sung chance sunglai lairamdrabani adubu science haise forensic na science na chakhulakpadagi ngamkidoine January gi tang ahum 1979 se Washington the county masam lay hadi district hai tare county hadi Snohomish kauba mafam hadi amal lay sigi matam se 1979 matam se am inge doi mafam do ado ingbagi matam sida moina yamna nungai ba kay tare ne activity matawi feral ample feral duck hunting haina amatawi khoi nganu makhanam ni uchek tawna tawba nganu moi jagi hunting tawbagi sina yamna famous oi ada nupa ma ayunganta hojiki nganu kano se duck hunting se lakpa laaga river delta kawe mana hojik tawdoi si mafam mana hunting tawdoi se jagi Snohomish county gi manaktu da khara chalaga leibani ahamba ma changaga ising du zu ning thamtha oi khibagi ising da so yam kanna buti laitraga khara leiraga laikhum gumba gum tawraga adai du da ne bang sai gi nganu jingjina lei je di uche duck hai tare ne hojiki kano se ample feral duck se ada mana sum nganu kan tawbagi hunting tawbagi sum yengi ngai sida lapna laikhum oi kari oi marak sida fishing net ta kaino ma yawbo ui ada hojiki nupa sina nga ga oiraba sala mai wakhanda haidi fisherman amanaga thamamaga nga ga pharaba sala mai di lucky day oi tare sigi nga se phangadi degi duck sizu hunting tawraga kai manganu zu myam pharaga di mana yolura kholuraga ma paisa phangani kholani kan harauraga check tawgena changsalaga mana lang se hangto yenga kanda di nga yawbra na khalambado nga oiramdare humans remain oilerame mana human remains ek oirambadagi police kaure de police kauraga police la aga anupa sina usiki hunter sina police mafam sida pusalakanda lairami ba phibam sida haidi kanu bokta scene je amthina horrific oiba police ta bok usiki scene je usiki lang sida yawrami se size taragi haigi 10 size ki khongau khaki pen amane leather gi khungup amane yaw lerame aduduga skeleton kharaga yaw lerame haidi mi se khara di kuiraba edi mam tong yaw draba skeleton ngata yaw lerame adagi fit manga mu chatla kanda nupasina sida zu kaino ma leibani khotpani na tawbadagi policing zo mu changi lekhom maraktu da tawduna changa yenga kanda fit manga leraga maigi makoki skull se lerame makoki saru se lerame adagi furit ama lerame furit sina red checker gi orange ka red ka tawba hoigi checker ki shirt ama aduma lerame aduga adugi manaksida kanu su lerame ma khungup amaga lerame khungup sai ama muk lang lerame sini khungup sina manungda koigi khong jigi saru yawraga lerame adai policing sina atopa sai adugi area sing du da thiba khopa tawbasida kitang chatlaga mona dai area yembasida wallet am phangi nupagi wallet to phange na moina do at least kanano khangbata haidi khangani kholani na khalaga wallet se hangto yenga kana di kaimbo yawramdre haidi ising du da kuina lairamnina du da yawramba che chang orasu mai identity card lairamba orasu loina mak haidi tawgre pattana mangre kaim yawramdre hojiki mai gi wakano sinu pasi dai mai gi wallet mai masa mai furit khungau sing je yemba sida mai identity card driver license yawramde paisa amta yawramde maze kanano haibase sukang khangdre karamaina sigi mizigi kan identities moi kamai tawdoino na khangdabadagi Snohomish county gi medical exam khadagi moi gi examination mafamda puraga coroner da yengaga kholaga kanano khopano hadi figure out tawba missing mi leibra khopra yenga se na moina hujiki body se puraga lai moina phangiba hujiki khung se size nipan natraga nipan makhai ni hai aduga number 38 ana su I aduga adagi logo ama yawi O Sullivan haina hojiki rubber mai heel sida ibam yawlerame aduga khaki pen sidana koigi never needs ironing made in USA na asigi details sing se ahambadabudi just magi dum kanoni hadi details oramba ya na khalame adugo sigi details da su hadi clue ama yamna
fazana yaudoi magi sigi mi si mai identify tawnabu honabada sigi clue sisu yamna kano tawkidoi ni maru oigidoi ni case yamna complicated oire police singda haidi karino di khangdre dor ka sumoina di foul play di amata ude magi according magi remains lairambasida injury gumba khopadi imta lairamga su hana sidringai da loina heal tawgiba injury gumba ngakta ngairame asai gi mi sina kuina sirobnina police singisu missing report sing kana na tawi kholi matamna 1979 ginina koi asaina moi computer koi gi digitalize saudari computer da hapsan ba khochan ba pak tawdri du na moi da su khara difficult lore dagi autopsy mafam magi autopsy tokna ba tha basida autopsy result se lak pase nupa magi huzigi body remains se nupa gini aduga ma je si base for 7-8 months mu hadi mamangda sigi bane adugi magi remains ne no corona na la e aduga atopa injury kari crack hadi masina makokta ni hangde mai kanu tani khangde injury na siba di mande because it was very long hadi long time ago kuira banina phajana hadi ngamdare na adu khak hairaga puli kanu sina mai jigi autopsy toriba coroner doctor sina police report pire police da siki report sala pasda police sing jisu hadi ngahakti mas matha sare hadi si case bu kamaina solve to doino khotoino magi khangmagi khotpagi karim bok hadi laigidre ma kanano maming de missing report magi basigi mana basu amata phangdre khotre ado police sing jisu degi doctor sing jina su moina resource loina mak seasonare sigi nu pas kano sigi nameless men sigi kano sidadi magi identity sidi khangajena moina resource loina pull out tawre magi details sing magi dental gi chart sing adi puthor e dental gi chart magi maya anima haidi maya se nakan gi maya ahum haibra kaino adu mazu yawramde aduduna magi dental gi record tagi yeng basida dental gi record ta yeng ka su kanu se phangdare ba haidi maga mana base anga maya tekring ai da magi dental record laibra natruga maya te matung da lairabra natruga sung taw tawdrabra matam du di haidi dental record ka inaga kanu daga hapaga thamba matam du nate dagi DNA hujikandi yam laire tinama sam macha amada DNA test tawraga khangma ngame do dugi matam du di moise fingerprints bokta saru ngata ngairamamina karammaina maje identify tawdoino na moi jingje lairaga sum moina mi khuding moina hujiki detail asmaina nupa se du phange khole na kana gumba missing moina family sing na loved ones sing na mangi ba khopa lairaga di moida reach out toro haibse kanam bong na reach out tawtre dagi di kanam bong na haidi magi asmaina mi suspect hoigi asmaina lei kho haidi mangi ba lei kholi haibagi kaimbu details laktabadagi moi singje kamaina tawdoino si case bona adu eraga su yenga si kai no magi aphangba magi kanu se tawraga details mana moina isanba yaba evidence to isalaga yenga si na moi police ka hojigi doctor sing do moina resource loina combine tawraga moina du maina decide moina du aina decide tawre 1979 gi sida moina resource mayam pull out tawra di pull tawraga yengba da suma identify tawbangam dabadagi case moina cold case haina kano thammani aduga hojiki nupa sigi nameless maming sina John Doe na kawe moi sai sida haina siraga maming khangdaba nupa sina John Doe na kawe aduga nupi oraga na Jane Doe na kawe ada moi nang sagi kano John Doe of 1979 na hairaga magi case hapsalaga file da tawraga thamgare kaino da moi je identify moi na kam kana honarazu police ngana honabada su identify tawbangam drabnina when John Doe gi mafam kanu se kanambong na laktrabnina haina case pudi close tawre aduga magi remains to di thamba yadamnina hujik pudi thamme hujikandi remains se moi freezer da kadagi moi kanu storage sa hapaga thamme do matamdu da di adugumbagi possibilities amata laitabnina nupa do moi gi state park Snohomish County gi Everett haidi Memorial State Park da maming jeo haine John Doe of 1979 hairaga moina nupa se phumbire jigi case ko loidana decades pass awre chahi tara kunthra pass awre adagi my trail phangamaga su trail du su long gone it was forgotten duga ade kamaina karam kanda amuk mai lead lakani amuk karam maina phangani haje police na amata khangudrabani
adubu advanced science amasung law enforcement na moigi amuk hanna amuk nauna amuk moigi kanu tokhlakpa haidare ne science na advance oi khalakpa adagi di DNA gi kanu tokhlakpa haidi kanu forensic se advance oi khalakpa adagi police sing gi investigation sing je maung makhan makhan chakhulakpa gi matungina phangmadagi moina jigi case da breakthrough ma hoji phangani jigi jain kanu jigi zone do jigi case da moina breakthrough phangani 1979 की मतुंगदा चाही कुंथ्रा मतुंगदा दी 2008 की मतम से सी मतम सिदा दी कोल केसिंग जे मोइना मयाम पुलिस सिंग जना सॉल्व तौब हौरे हाइदी थाइना हापसन ग्रबा मांगुरबा हाइदारेने कोल केसिंग जे सॉल्व तौब हौरे हौरकपदगी पुलिस सिंग जना मथंग मोइ हुजिकी काउंटी हुदिंगी पुलिस डिपार्टमेंट सिंदा कोल केस के डिपार्टमेंट पीबा हौरे मोइगी गवर्नमेंट सिंगना हाइदी हाइना justice fangdana legidaba mi singdo justice fangbinaba kano tawro haina department saro haina department lakpa hopda snomis county to desu hojiki department aba cold case ke department ama la ani aduga ahamba cold case ke department moina sina kieng basida karamba hana paibage haibasida hojiki nupa sigi john kano je john do sigi magi john do of 1979 haise asigi nameless nupa je magi case hana paikhalani सिगी केस सिगी मेन डिटेक्टिव से जेम्स क्राफ्ट है हब हाइबा मने अदुगा रिटायर जज अमा मोगी कनोगी सुपीरियर जज की रिटायर जज अमा माय ममिंग सिना केन कॉस्टेट है कवे मोयनी सिना लीड तौरगा हांगतोक्तोइनी केस से मोइन अहंबा केस से कनो हांगतोगा येंबा मतम सिदा फजना मत हाइदी करी हतारे मोइना मतमदुदगी हाइदी मतमदुदा तौरिबा डिटेक्टिव तो न इरमीबा एंट्री कई कई जिंग मोइदा यामना फ्रस्ट्रेटिंग ओइरे हाइदी दे वे फ्रस्ट्रेटेड करी गिनो फजना डिटेल से फजना इबिरम दे अदगी मोइना मतमदुदा मिसिंग मी सिंग दो फजना येंगी हाइबगी डिटेल सो फजना यावरम दे अदगी लीड्स फंगी दि इरमगा लीड्स मोइना फंगीबा लीड तो चलगा मोइना परसू तौरुब्रा हाइबदी कराय करायदनो ना येंगुब्रा हाइबसु येंगबगी चेसु यावरमदे मोइबु खंगद्रेबा हजिक मोइ एंट्री द इरिजिगा हुजिगी लेरिबा जे कनोजिगी जोन दोजिगी कनोजिगा चमना हाइ कमाइना अनि जे मानरी नो हाइबजे मोइ असिबोक द डाउटफुल ओइरेबा इदि करमाइना तौरिनो खोलिनो दुना सिटी यारारोय हाइना मोइगी हुजिगी स्नोमिसकी काउंटी सिगी मोइगी कोर्टा जस्ट मोइना चे मा थांकले हाइदि ngसाइगी नुपादुगी माइगी वोट माइगी बॉडी दो exhume तौरगा अमुक हन्ना कनो येंगे मोइ हाइदि फोरेंसिक चाखलबनिना हुजिकति एग्जाम मोइ मेडिकल एग्जामिनर तौरगा फजना मु येंगगे हाइना मोइना चेजि थांकलानि जुलाई गी 2015 दा अयाबा फंगे मोइ साइना हाइ नुपादुगी कनो से मागी बॉडी रिमेन्स फुमगा लेबदो एक्जिम तौबा यारनी न फंगबदगी मोइने एक्जिम तौरे तौरगा स्नोमिस काउंटी मफम मोइगे दैदा पुरगा फोरेंसिक की खोइगे कनो हाइतारे ने डॉक्टर अफाउबा माइ ममिंग सिना डॉक्टर काइल तनाका कवे मंगोंदा सिनरगा मंगोंदा अमता फजना सिगी मागी थरोली अमता मागी कनो से ऑटोप्सी से हन्नमुक तौबियो हाइना होजिगी पुलिस डिटेक्टिव तो ने मोइ सिंजना मोइ लीड डिटेक्टिव सिंगना डॉक्टर तनाका सिदा पीरे डॉक्टर सिना होजिगी नुपाजिगी डेंटल चार्ट तो नेशनल डेटाबेस ता भाइदी हापगदी फंगबा याइ खोलेना खलगा माना हापकले हुजिकी कनो से मिसिंग पर्सन मैमगी मागी माना भाइदी फजना मु चार्टिंग तौरे मागी डेंटल रिकॉर्ड सिंजे अदुदुगा माना हुजिकी नेशनल मोगी डेटाबेस ता फंगमरे येंगेन हापे अदुगी हापगी रिजल्ट सिजु अदुम अमुक हाइदी अमता मागा रिजल्ट मानाबा अमता फंगद्रे अदुरगा फंगद्रगसु हुजिकी पुलिस सिंगदसु डॉक्टर सिंगदसु हाइदी गिव अप तौरोयना मोइजना अदुम प्रॉमिस तौ साइ मोइना डेटा जे हामा डॉक्टर तनाकाना मागी डेंटल रिकॉर्ड से हापदा अमु यादबदगी हजिकी नुपाजिकी अमु मतंगदा इखलगा मोगी FBI गी अमले कोडिसना कनोगी मोगी मिसिंग पर्सन मयाम दे क्रिमिनल जिंग ओइसनो एनी अबदी मागी मोगी हजिकी रिकॉर्ड याउबा अदुगी डेटा दा मु हापकले हाइदी मोइना गिव अप तौरोयना हाइना बनिना अदुदा हापकले अदा हापकतपदसु रिजल्ट से अमता फंगद्रे फंगदबदगी मोइ सिंजे कैदौसिगे न खनरे अदुरगसु डिटेक्टिव सिंजना एक्सप्लोर तौबा हौरे हाइदी कदाइदा कमाइन तौरगा थीजिगे खोजिगे मागी ट्रूथ ददी खंगागे हाइना मोइ एक्सप्लोर तौबा हौरे अदगी मोइना अनदर हाइदी कमाइना मोइ एविडेंस फ्रेश लुक अमा ओइना पीरसी मागी ngसाइगी मफी मरोन मागी फंगिबा कैकै मया माइ खोंगु मफी मरोन सिंजा अमुक तुदा अमुक येंगसी ना अमुक डिसाइड तौरे अदगी मोइ ngसाइ एविडेंस बॉक्स दगी पुथोरागा मागी ngसाइ फंगबा खाकी पेन अदगी माइ फुरिट चेकर शर्ट अदगी कैकै मा अफंग मसिंग लोने पुथो येंगबसिदा
accordingly moina yeng ma tamjida ujiki nupasina setlize second hand gi pot ngata oilerame adi matamdu da USA da oiraga su second hand gi pot oirambadagi moi singchina sigi details sing je moina hapaga amu public sing da amuk thang haidi amu moina mu nauna amu bulletin je pire haidi bulletin pitho e amu noi khangmak leiragadi lit leiragadi haidi moina award su paisa gi award su moina pir doini kana na khangagadi amta lit se amtang puturagadi la o kholo namu thangkatle thangkala pude su result amata phangdre moise august ki tang kanoni august ki 2015 dani moina saigi description pi base sida kanamu phangdaga leiringai sida koigi kare late nai koigi 2015 kano sida 2015 gi sai sida tip ama lakani tip se lak basida police sing jam tikna harawreba nupa mana haise ma hojik noina pirai ba description siga manaba nupa ma lei kai khangi kholi madugi nupa do fruit stand ama yon bani khot bani aduga madu yu so yamna ngau bani adu madu makhung ju khaga si asiaga chatpani sini adu ngasai na mana makhung se e haise karigino habda ngasai gi aina haibida marakta yahodre police sing sida mai gi kanu saru ke hamba yeng basdaida mai gi saru se oi thangba saru je koi gi scat koi fracture tawraga haidi thina ti aga mathanda oisin gi bagi lairame aduga hujiki lairambasina ma je si aga chatpagi possibility se wangi hana adu maina ma police na su yawgi adudagi nupa sina nupa do makhong do si chatpa fruit stand gi nupa ma sumaina I khangi kholi tawdagi police sing je harawre hedi su koira matung jida at least lead hamadi phange haidi oithokpa ya lead amdi phange na harawra ge moijing na thigan haidi thijan ba hawre je tha ama ka makhai muk thijala kan sidadi moi ngasai moina kana honari do haidi bad news phange haidi ngasai moina food strain ngasai gi nupa ama manayena hariba nupa do yeng gi imung manung kai tawduna khotana tha makhai changai resource mayam thada gai tirura last phanga kandadi nupa do di already see gare magi mai family na see na khanga moina phumme moina haidi swaina phummaga mapham amada lei cancer da phumme haina family mai singduna report tawre e aduga ngasai moigi kanu singdasu family singsuna zumadi kanu da accident sibani sibagi sida phungram ne harapadagi police sing do ngasai moina hope tawramado habidi asigi nameless nupaje ma sigi identity se khangani ma karamaina siraga sirino haije khangani tawramba hope to loina mak kai police sing do di yamtina frustrated were moisu saungninge di lead ama dang tawri phangda ama do phang lead ama phangye na harawru zu amuk oiramdre nupa ngasai fruit stand gi nupa do di na khai 1981 da sibani madi haidi mathan accident tawra sibani na so imung harapadagi moise kamai to haidi the case is not going anywhere haidi karai the lead amta leitreba chatpagi adagi mo moina khalle moigi Snohomish County gi coal case ki department sibu thazana thabak ngamaroi dra sigi solve to was khot pajena tawringai gi manung sida medical exam moigi Snohomish County gi medical examiner sing sina evidence ama phangdoine haidi nauna ama moina haidi moisu thijan ba lep ta gai laini April gi 2016 sida si puli moi ngai gi doctor singduna examiner singsina koi gi distinct characteristic oiba khara phangani sigi nupa sigi asai gi nameless nupa John Doe sigi Dr. Kathy Taylor kawe ma sina sai mai gi body mai gi kano singdo saru singdo kanna mana kanu study tawla ringai sida mana provide tawanga medi asigi nupa sigi chahi je from 27 to 67 buki manung da lai adoga magi height sina 5'1 dagina 5'7 buki height ke manung da lai adoga maje khoi gi kai tare ne native american natraga caucasian haidi angauba asigi natraga mix hybrid ki mi ma haidi adogi ni mai accordingly mai gi kano sida mai gi remaining mai gi saru kai kai pa basida adu oiramba yai haina mu lakpadagi the police were hopeful asagi details lakpadagi police singduna kano atopa mi mayam hari misingi thamamba kholamba mayam do moina cut down tawraga asai kano sida native american gi tribe ki moi gi mapham sida oina mu focus tawraga moina du nomda mu pause mu pire haidi no yes maina kano tawba lim tawba nupa maya haidi yaudaba khotaba mai gi kano
nupa ma saina noi sumgi moi gi reserve moi je kawi ko native american gi moi gi tongana reserve mafam ma lei aina moi je reservation en tawro kawi adu gi mafam da noi khangbra khopra khangaga di amuk noi kanu tawro khol o khoi je si gi nupa si maming pige magi mana si ba je karmaina si ri no na thigat pani khot pani na adu maina bulletin moina police na pau je pitho e hadi moina kanu news flag kanu tawre news mem je pi ba sida moi gi adu gi amata amuk lakre hadi kana bong na moi gi missing sigi mana ba khopa mi amata khangde khote na amuk haire medical examiner singina magi phaigan gi saru femur gi bones so yeng matam da yam thina haidi ti aga mathanda heal togi bai tare saujan gi ba u basida moina khali je kari gi no mana su amna haidi ma do yam naraga leiram do mali aduga saru khoi gi jos ki da condition ama laina amagi adugi condition je asizu naram do mali kaino magi ngasai saru jigi kano se yamna haitare ne haina ti khraga ti khaje pungchai sai gai ti aga atek pa singje mathanda fuse togi bagi adumaina udoine ubasina sai doctor singsina haise ma sina kadobagi medical help amta laura haidi laudrino kotrino ma jibu homeless ka oi bazala homeless oiraga su homeless ki di doctor moina yeng matam sida paisa laude aduga magi saina di just emergency oraga di homeless ki di paisa laude aduna mana kai dobagi yengdrino na moise mu aduga mu kanto bahore haidi mystery oi se ki mana amai anaba yengdri se kai gino natraka haidi ma se yamna khoi gi kari tare ne medical gi kanu da phangdaba mafam daga third world daga laibra sini moina khali je third world da haidi America da ni moina lei do 1979 ai je kai medical di advance oirabani kamaina mana sigi makai gi makhong atekpa adagi mai gi maya atekpa je bu kamaina melamdrino kramain tong dino na moi gi pul kanu singchina doctor singchina kan tokhale haidi sigi gi matang da mu thiba hore sigi matang je harpa dagi police sing je amu homeless ki nadi laaga yengni yengdabani na amu jail daga lei bazala jail daga lei manu pa bazala na moina mu jail gi record sing je amu thigatle mi sing je amu interview tawdana khotna tawbasida kana bong na haidi yamna kan distinct oiba features oigani maya yaudaba adagi di makhong si asir satba inmate hari je adu dai moi gi kano gi snow miss kaute gi dai mi sing na di adugumba amta nupa amata khangde khote na amu khaire police sing sida asagi detective sing sina moi sing je na theory mayam mu puthokna bo honare adu mai ngasai le mi ba condition sina di theory se mayam thokle haidi ama pinpoint to ngam de do ga su moi mase na khara ya ba theory se moi na hai se nupa je fisherman gumba oiram dong mali fisherman oi basina mai makhung condition do makhung do na badu da khoi fisherman oraga boat ta haidi kanu thai tari ne jahaz ta kuin kuin chatpa du gumba oiram basu yai ada magi sai makhung ti ematung da doctor da mana chatlaga yeng da bida mathanda haina ti aga fuse to giba heal to grido mana boat to da kuina leibagi oram bayai adagi ma accident amadagi sira kanda maybe nataga isingda ai kano Iraq na raga siraga sai sum taw thorakaduna hujiki Delta River da la aga langam da palira or magi digi sailor sing duna ma do sire na mai di kano sing sailor sing je sira matung da magi colleague sing je ising da thadai adu maina ising da thadara bra haina adugi adu da theory sida moi je yadi ya na re adu erga su it doesn't make any sense and dum jagi police moi sagi detective sing je moi jing je ru na raga lai re si kara main thi doino na gyan nam ta da lai moi je detective sing je exhausted oire haidi every lead moina follow toba every clue adagi moina interview lawre khole mayam gi adubu every time it turns up dead end haidi answer je moina theory mayam tawraga su ekta conclusion de phangde adu raga su moina hai je we are not going to give up haina moina du da lai khareba moi jo moina loina exhausted ore moi resourcing na last effort oina kaidong sige na moina khanabas da forensic art ta adu doina onsal se na moina khanare doga April gi 2016 sida forensic na magi mamai je saru digi kano do yengaga bill tawre kano hapsalaga leather pack kana tawraga mamai je hapaga semba idi magi kano se semba hore mamai ma pina bai mamai lo piraga de at least mayam na khangadra ina nupa do ngasai kari man gadage haina moina do maina semba hore kanda sketch ama sare sketch saraga
sketch se moina yenga kanda hopefully moina haije sije case crack to bangam gadra yenga sai moi gi forensic art moi adi yamna hedi forensic to yam advance oira abnina adu moina ngasai gi nupa ji gi mamai se sumaina accordingly mai gi bone structure ji gi matungina sumaina oiba yai degi ma se ngasai ge kanu do half native american half caucasian natraga mixed race oram yai khole du ma yam do loina ma combine tawraga nupa ji mamai yam piraga nupa ji gi sketch tawraga sigi mamai ji moina puthoi adagi forensic expert singa machigi mamai ji yengmuza confirm tawre haidi sigi sketch se chume ngasai maina hamoina native american natraga hoigi half caucasian mixed race ni haibadi tribal gi mamai male haibado sigi mamai ji chume haina mu moi atopa amamu kanwai tare ne moi gi forensic ki yamna phauba doctor singna zo mu confirm tawdagi police singna haraudana hujiki sketch se moina distribute tawrani all over haidi sigi mi je khangma leiragadi namta lek piro te piro na mai femur gi bone se amuk Texas ta thadoi se mana Texas ki national database ta where DNA je pull tawnaba extract tawraga enrich tawraga DNA haidi khajik haidi loina ayaba ngai lak haidi kitang na oraga su lokthoga enrich tawrakanda DNA se extract tawba yare masim kanon matam sida 2018 sida sigi matam sida moina hujiki Texas ki national forensic mafam database sida thara kanda moina haibado MTDNA amasung STR profile je sije moina process tawe hai enrich DNA hapsalaga aduga March ki 2019 da ready oire ding saigi sketch moina distribute togibdo adugi daga su lead amala e retired police officer amana haije asigi nupa se aina ugraba mali koli thaina aina lim tawe maya yaudaba nupa se ui khole adubu maming di khangre aduga ai masi nupa se khangre na tmaina police ama retired police amana kanu tawre haira padagi police sing je harag mai gi lead che mu thingna bhona da leads budi phangdabadagi moina haije ngasai gi moina phangba DNA moina ngasai gi data extract tawba enrich tawraba DNA se asigi through da mu family tree amuk saraga amuk yengaga mai gi di hujik adugi 2019 gi matam sida di mayam je moi gi mai gi family jing mai gi e mari kai thina bu hona bada family koi DNA mayam submit tawraga computerized tawraga family tree semba hore amoi hujiki kano tawre hasai gi moina interest oriba kano sne DNA se laina moina amamu pambai amamu sijanarani 2021 sida mai gi mu saru khara amamu ortham labs haina koi private forensic kanoni koi genealogy mafam mada muk tharaga sidaida moina tawri se koi moijina police gumba family gumba long loss oiba family moi haina aina hablo sai family tree sem na bonara pada moina dakata ba asigi private se mayam na pisa pira kanda mai gi family kai loin ma DNA hapsala kana thamba mafam ne asigi deida mana muk tharaga police jina haise amutanga mu yengbiyo ma asigi DNA moina ngasai Texas ki national kano dagi database gi phangba DNA se sim da happy raga amta yengbiyo hana doga saruji ga manabra khot prai na mo khujiki ortham labs da muthare policing jina de months khara lairaga forensic grade ki genome sequencing je successful oire haidi ngasai gi moin enrich tawba DNA du dagi create DNA ama create tawba profile create tawreba ngasai gi kano jina ortham lab dagi se moina phangiba mayam je pula punjala kanda DNA ama exact maigi match over DNA ama phangmadagi policing we were like really happy haidi chahi kuntha nifu sujala abane asi jai sai da oina at least phangdore kanano do khangdore moina to yamna wan honora padona saigi profile do pirakpadagi police na public genetic database haina aduda mu hapani de kana no moina hana open source mogi type police na phangba public na moina mathang hapado da marang sai DNA se hapaga ngasai newly generated oriba koi kano se create moina profile ama create ori se asi je hapchalaga moi DNA family tree mayam je khopa je hapaga after years and years of hard work moina positive outcome ma phangani aduga phangisi kano ne haidi it was close enough to know asigi nameless no pa John Doe se kanano haise Adam Wilcoxon haina death investigator asibagi investigator to nupa police am lay mane ani ngasai nupa ngasai gi moi gi doctors jing ngasai DNA gi profile phangba done kano dagi family tree dagi police sing done moina sai phangniba public database da DNA je hapaga family tree sema pung ahum makhai mo moi je brainstorming tawrakanda nupa amasi khiji nupa sigi maming je moina asida confirm ta doine
ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯒꯦꯔꯤ ꯂꯤ ꯍꯦꯅꯤ ꯀꯧꯋꯦ ꯁꯤꯗ ꯇꯥꯔꯦ ꯃꯥꯁꯦ ꯑꯗꯒꯤ ꯒꯦꯔꯤ ꯂꯤꯒꯤ ꯍꯦꯅꯤꯁꯤꯒꯤ ꯀꯃꯥꯏꯅ ꯇꯥꯔꯛꯏꯅꯣ ꯍꯥꯏꯕꯗ ꯃꯥ ꯉꯁꯥꯏ ꯃꯥꯒꯤ ꯃꯆꯟ ꯍꯥꯐ ꯁꯦꯞ ꯀꯩꯅꯣꯝ ꯂꯩ ꯁ꯭ꯇꯦꯞ ꯁꯤꯁꯇꯔ ꯑꯃ ꯂꯩ ꯁ꯭ꯇꯦꯞ ꯁꯤꯁꯇꯔ ꯃꯥꯒꯤ ꯃꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯄꯥꯒꯤ ꯁꯥꯏꯠꯇꯔ ꯑꯃ ꯐꯪꯉꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯞ ꯁꯤꯁꯇꯔꯁꯤꯅ ꯇꯦꯅꯤ ꯀꯧꯋꯦ ꯇꯦꯅꯤꯁꯤꯅꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯃꯥꯒꯤ DNA ꯁꯦ ꯁꯤꯁꯦ ꯃꯥꯅ ꯐꯦꯃꯤꯂꯤ ꯇ꯭ꯔꯤꯁꯤꯗ ꯍꯥꯞꯄꯒ ꯊꯝꯃꯝꯕ ꯑꯣꯏꯔꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ DNAꯁꯤꯒ ꯉꯁꯥꯏ ꯃꯣꯏꯅ ꯐꯪꯉꯤꯕ DNAꯁꯤꯒꯤ ꯉꯁꯥꯏ ꯒꯦꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯀꯩꯅꯣ ꯅꯦꯝꯂꯦꯁ ꯅꯨꯄꯥꯁꯤ ꯒꯦꯔꯤꯅ ꯈꯪꯈ꯭ꯔꯕꯅꯦ ꯒꯦꯔꯤꯁꯤꯒꯤ DNAꯁꯤꯒ ꯃꯦꯠꯆ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯍꯥꯐ ꯁꯤꯕ꯭ꯂꯤꯡꯒꯤ ꯃꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯗ ꯗꯦꯇꯥꯕꯦꯁꯇ ꯐꯣꯔꯦꯟꯁꯤꯛꯀꯤ DNA ꯗ ꯃꯣꯏꯅꯤꯁꯦ ꯃꯦꯠꯆ ꯇꯧꯕꯗꯒꯤ ꯃꯣꯏꯅ ꯃꯆꯟꯅꯨꯄꯤꯁꯤꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯦ ꯇꯧꯔꯀꯥꯟꯗ ꯃꯆꯟꯅꯨꯄꯤꯁꯤꯅ ꯑꯩꯁꯨ ꯁꯨꯃꯥꯏ ꯑꯩ ꯈꯪꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯒꯦꯔꯤ ꯀꯧꯕ ꯑꯃ ꯍꯥꯐ ꯕ꯭ꯔꯥꯗꯔ ꯑꯃꯗꯤ ꯂꯩꯕꯅꯤ ꯕꯠ ꯃꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯐꯖꯅ ꯈꯪꯗꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯀꯔꯝꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ ꯀꯩꯒꯤꯅꯣꯅ ꯄꯨꯂꯤꯁꯅ ꯊꯤꯜꯂꯀꯥꯟꯗ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 22 1950 ꯆꯍꯤ 19 ꯁꯨꯕꯤ ꯕ꯭ꯔꯅꯤꯁ ꯍꯦꯜ ꯀꯧꯕ ꯑꯃꯅꯦ ꯑꯗꯨꯒ 37 years old ꯁꯨꯕ ꯖꯣꯁꯦꯐ ꯗꯣꯃꯤꯅꯤꯛ ꯀꯧꯕ ꯑꯃꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯩꯅꯣ ꯇꯧꯒꯅꯤ ꯄꯣꯛꯀꯅꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯣꯏꯅ ꯖꯣꯁꯦꯐ ꯀꯣꯟꯗꯦꯃꯤꯅꯤꯇꯤꯅ ꯀꯧꯔꯝꯃꯦ ꯀꯧꯔꯒ ꯈꯔ ꯄꯣꯛꯄ ꯊꯥ ꯈꯔ ꯐꯥꯔꯛꯄꯁꯤꯗ ꯃꯃꯥꯁꯤꯒ ꯃꯄꯥꯁꯤꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯕꯔꯅꯤꯁꯤꯒ ꯖꯣꯁꯦꯐꯁꯤꯒ ꯀꯥꯏꯅꯔꯒ ꯈꯔ ꯂꯩꯔꯀꯥꯟꯗ 2055ꯇ ꯀꯩꯅꯣ ꯇꯧꯔꯦ ꯕꯔꯅꯤꯁꯁꯤꯅ nupa military nupa ama luhongani mai maming sina Sheldon Lee Hen kawe aduga ngasai Sheldon sina Gary je adopt tawraga magi maming pigrani Gary Lee Henny hana adudagi mai maming se hana Gary Joseph Condonity habidagi Gary Lee Henny na ongrine adu ngasai nupa se military da laibanina anamba matamda moi se khodi dum all over the world dum mafam honga chatpa mafam amata da tang tana laiba khopa se ude aduga moi gi family haitare ne kano Gary sigi extended family singjina get together holidays gumba degidi function nungjan taw matamda moi sungyaw yaw de hai anamba na kai no da moi se lap na su laiba aduga husiki kano sina Sheldon rupa magi stepfather haitare ne Gary gi stepfather sida laigibdagi adum family se magi kano si mama side ki natraga mai apopa mapa gi side ki family siga maga connection ji laigide adu bu moina ningsang bada Gary se khara mental gi condition ni khara lai hai khara mana hai maje autism na bani hai de khara mana hai je maje schizophrenia nai kaino madi hai de mangon the problem no iduna maje moigi punba khopada mama bazina mai stepfather sina mai apopa mama sina pak porakte duga punde duna moina su phajana khangude haiba Gary gi matang je Gary was less ka mystery hedi moi haina cousin am lei moi haina kanu ma lei manaw nupa ma lei manaw nupi am lei haiba adugo manatana moi ga Gary gi matang da su khang de na dumaina haira aba ngasai mai half sister dagi moi gi cousin sing mai gi moi police na reach out to wasida ade Gary gi mapa stepfather Sheldon sina mai military gi duty se complete awrakanda air force ki Boeing da maje thabak tawbasina New York City dagina Kansas box se adum moi je adum hongdok sat pa laibasina moi gi family jing ga pura cut off tawraga moi gi fam tunga na haitare ne moi gi kano sina Gary ne mai mama ne mai stepfather ne sina pura dunia am da lai gare moi gi moi adum kano taw leire na travel tawraga dum leire na moi na jo hai adugi haina dum haidi function nungsan yaudre khotre dagi moi gi amta mapun sida ngasai mai cousin ama na jo thola haidai ji mapun sida mana Gary je ani dakta gi hena ude ma haidi ma aduna phajana mai matang da khangde khara leragadi Gary je he completely vanished from the family hadi karanu kainu paw amata tagidre Gary na chahi ta trok surakpa matam sida magi biological father haitare magi mapa apok mapa Joseph se sigrani adugi sibagi chahi ahum surakpa sida magi mama Bernice se mu sigrani sigi sigra matung sida maje pura haidi kaino mai life se pura disaster mo on gre aduga magi mapa ngasai gi Sheldon jina maje adopt tawraga yo e hai ado mayamna tabda Sheldon je khara strict oiba koi army gi yawbagi disciplinarian yamna oiba strict oiba dagi di khangde khara dagi macha ju mati mama do laitra matung da di khara maina mana Gary do yopano on top of that magi ngasai Gary do na autism ju dai hai dagi di
schizophrenia su lei ma li kholi haidi mental problem am di lei na hai aduduna mapa na kama yok puno khopuno do mai family sing nam ta khangi dre doga mapa sina su mai gi family kano hai tare ne hujiki seldan sina su seldan gi family una bajat pasida geri ki matang sida sungang ngang de hai ba moi chaba jai sung hai jo hai de haidi sahi tra tok ki matung sida karamai na kai dori no kholi no ja hai de doga ngasai gi magi cousin ama half cousin ama haidi seldan nom gi site oi doini sijna hai bida moina no moina he kai gumba seldan gi matang kano se gi geri gi matang da wari sara ga na hekta mana kadi forbid tawdo haibadi prevent tawdo mai matang da wari saroi se khoroi jo na kari kamai tawraga lai no kholi no amta khangde 1976 ki matam sida kano sina moigi accordingly moigi social security number haina america gi thabak tawradi sigi number se yaudi adi moigi te khoi gi pan card ki type tani adugana adugi accordingly 1976 da ma se sire haina kana nomna report taweba aduga report tawri gi mana sire hariba matam se asigi manung sida ma je housing shared room housing amayumam da lai aduga hojigi sire haina inform tawriba report tawra iba mi se kanano haibase record ta yawram dre police na thiga pada kanano khangma sungam ngam gidre moi kano kanana report tawrino kanana ngangi no kholi no amata khangdri ngai sida amuk moi ngai gi cousin sing moi sing jina hai je geri do adu maina makhung ti i maya ti i haibase moi sung khang de haiba di pak su unadram ni na haidi karamaina kano tawrino makhung ti ino moi nung to su urte mana ti ngai da adagi mam sagi seldan do na mama gadi lagi drabe matung dagi di pura geri je aina hai sine moi sungu ude amukha khangde moi makhung ti ibo khangam de ada police na dagi chingnare hai seldan jina ngasai gi my step father sina ma jina mai gi makhut yaw bujala mana smaina series je natragana mado edi sahi time pan sure natraga sahi tra to ki matam sida mado kakthok pigrira or mana nupa angang nupa masaji mana torture tawraga makhum ko thudi pada mado mana edi domestic abuse khati violence abuse tawrabani na doctor da puba yada dana angang duna zu ngasai gi nupa du zu khati autism na bani na angang do la yeng bida thamira kholira na edi moijina sai nupa ji matang na thigat na bana tawrok pasadi ngasai gi seldan no di already 1997 da si gre madi si rag madi phomme doga kanana mai mayum do di atopa mi amana lamiram leirame doga moisi kari mo thiba phangdreba policing je haidi karai dagi asigi kano je ma je sirino haibagi kano je moina chingna ba hawrakpagi matam da di seldan do sire na tab dagi upay am ta leidre aga saigi moina haije mapa duna angang do sai autism na ba khopa tawbani na mana du lakna raga tawrira kholira dagi moina yeng ma chalu badazu ma do nupa do siraga leirame adu moina mong saigi munga ije ma se kano se geri se 1976 ta sire hana moina kanano na report tawraga iraga leirame adu magi body phangmadu di 1979 da phangini aduga 1979 gi phangbasida doctor sina hari je madi tha khara khatani sigri do haidi chahi ahum mari du di impossible ne accordingly magi body gi matung inadi mado chahi ahum haidi 76 agina 79 boki marak puksi badu di natte adu di kanana report tawrino kadobe report tawrino kadobagi seldan magi step father sina magi machanu pane mana yoga mangre habegi missing report pu iramde kadai chakhre habegi karimbok idana man tumina leiraga mathanda magi haitare ne magi mana tawurba singdo magi mongphamda puraga he took it to the grave ke type da dumaina pura chakre ado policing dana magi kano se background thigalakpa dagi di seldan gi magi military gi mai office gi air force sabak to gi background thigalakanda moina one thing moina khangi je seldan se yamna strict oiba aduga yamna hot temper oi hai aduga kano sina bernie sina macha se amata haidi magi kano se pokte hai macha pokta baduna seldan jina yamna kare tare ne pain da bagumba aidi kareta mai macha amukhana magi biological macha laite haibagi dogumba problem adogumba lai hai doga maje bernice na sira matungda yu yam thae hai thaga magi kano gi haidi macha jigi pain da ba tarene nupa dong angang do mentally kitang problem lai khole haibagi pain da ba khota bagi wari sanaramba kholam bagadi lai haibabdi khange adoraga su answer he is not he answer you told the namani do mathanda sigre adu mayamna khali police na zu mayamna zo hainari se saldan na hat power rangani hai anyways man of the policing jana hai je phare magi kanu di hat pegi justice di
pano thokdare haidi phangdre adu oragasu maming yaudana nameless oina John Doe haina leiraga kana mangmong pham amada phummaga leidu sarupudi moina maming je khangaga chahi nifu ga mari changa honara matungda haidi haitar matungda chahi nifu mari matungda nupa je maming je khangaga kana no na khamai maming ma piba ngamaga moigi family gi phumamda phumaga mai gi family jing mai gi relatives singna haitare ne mai extended relatives singna mai immediate family na tragazu mai extended relatives singna magi de makda mon tongba magi de makda ikai khumna ba utpado aduduna moi da da penjarage na daina police na haigi adi mayam agi wari je saita lo sanjarage adu mayam si lu sanjangai da kari khange seldan na hat poram doira sai ma moi step father duna natragana ma mathanda hedo singda iraq narira accident sirira or haidi sahi train pan sure tratuk sure mayum de chen graga ade de kudong thiba thokdana ma se lai kidrabra hebadu mayam gi opinion phongdok piramo ade wari se sanjarage mayam na gi wari se like to view share to view subscribe to view ade mathang gi wari dong thengnar siko mayam bye